Dân người ăn chào lắm chị ta hỏi làm thế bao giờ đấy Hello ma'am, ma'am bahar mamaktada pukham tekona taram nokchari ado ma'am ngasi akhoi mathen jidi ngai thongboina pojare ngai piece phajaba ani tawre ado makuk amaga phajana sathajare ma'am ado sasalajre bai ngai je keno neba kilo amma makai neba hoi amma makai ado makuk sigi thara ga hele khoi di challenge tawgi tora mani challenge to ro ibani wena samna sara je haineba ma'am nungai na mong sajare ma'am ni bit tawra ga di ma'am hoi lai wa makan da hoi start okay ya ba ma'am so kon pa char nam jen người mahal ke ada ya ngai je thumni tawraga haw bi ma haw ne piece pa jare he alo cái ăn chào lắm chị ta xí đi tìa xí đi sau là sao bây giờ nó rằng bão hỏi Cười ạ làm gì ạ mà đuôi dầu vào được mẹ biết nào tin là rất là làm thế rồi làm theo rồi mẹ ăn sẽ bị nó hơi bàn này đúng rồi mà support túi mà túi nào trong chợ cái ta bây giờ mà tất cả ta không nhầm quả xem này chẳng có dầu sụn nè đơn lòng nó trai ra được làm pizza bây giờ này thì răng vậy mì nhắn ở thùng này nè hảo đấy cổ nó là sống rồi bạn nga vẫn tròn nga rồi một tôi nhắm tuổi rồi bạn cái này một tôi tuổi nhiều tuổi đấy thùng cục hợp ạ mất gì đấy thôi thông cha biết rồi được sao mà thôi thông cha biết biểu của chân thế là xiên là rồi các bạn đồng nó không đấy đây rồi đôi chỗ mẹ ăn nghe ba mà này xa cái này đâu rồi mẹ ăn nghe ba mà tụi này tại không còn ra ra cả đấy mẹ bạn mình lại yên đều thôi rồi chỉ dẫn bắt ra hè bay làm thế bắt ra hè ôi mà pum thùng bấy ruột lắm gì rất là hào ấy suy cho bãi nằm đây này
ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯝꯗꯣꯏꯁꯤꯡ ꯆꯥꯕ ꯃꯀꯣꯛꯁꯤ ꯏꯁꯄꯤꯁꯦꯜ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯝꯃ ꯆꯥꯛꯁꯤ ꯆꯥꯗꯣꯏꯅꯣ ꯇꯣꯏꯗꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯃꯇꯨꯡ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨꯁꯦ ꯐꯖꯅ ꯆꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯉꯥꯍꯩ ꯍꯥꯎꯇꯦꯕ ꯑꯩꯈꯣꯏꯅ ꯉꯥꯍꯩ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯃꯨꯛꯕꯥꯡꯒꯤꯅꯦ ꯍꯥꯏꯔꯒ ꯂꯩꯕꯅꯦ ꯑꯗꯣ ꯐꯖꯅ ꯏꯅꯦꯗꯨꯁꯨ ꯉꯥ ꯐꯖꯅ ꯑꯆꯧꯕ ꯈꯜꯂ ꯄꯤꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯅꯦꯗꯨꯁꯨ ꯐꯖꯅ ꯇꯧꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯁꯦ ꯍꯥꯏꯒꯨꯝꯁꯦ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏ ꯐꯖꯅ ꯑꯗꯨꯒꯤꯗꯃꯛꯇ ꯃꯅꯤꯁꯅꯥꯅ ꯊꯥꯒꯠꯆꯔꯤ ꯃꯅꯤꯁꯅꯥꯒꯤꯗꯃꯛꯇ ꯁꯤ ꯑꯃ ꯆꯤꯛꯀꯦ ꯄꯨꯈꯝ ꯇꯦꯡꯀꯣꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯅꯥꯏꯁ ꯃꯅꯤꯁꯅꯥ ꯍꯥꯎꯔꯦ ꯉꯥꯍꯩ ꯑꯣꯛꯅꯦ ꯍꯥꯏꯔ ꯆꯨꯝ ꯌꯥꯎꯋꯦ ꯌꯥꯎꯔꯣꯏ ꯉꯥꯍꯩꯗ ꯃꯔꯨ ꯌꯥꯎꯗꯦꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯆꯥꯎꯅ ꯌꯥꯎꯋꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯌꯥꯎꯔꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯆꯥꯗꯣ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯉꯥꯡꯉꯤ ꯏꯕꯥꯅꯤꯁꯦ ꯆꯥꯁꯤꯜꯂꯁꯤ ꯆꯥꯛꯇ ꯇꯣꯉꯥꯟ ꯂꯣꯏꯅ ꯆꯥꯁꯤꯟꯈ꯭ꯔꯦ ꯁꯦꯒꯥꯏꯍꯟꯒꯦ ꯍꯥꯏꯇꯥꯔꯦ ꯌꯥꯒ ꯖꯒꯝ ꯍꯥꯞꯆꯤꯜꯂꯒ ꯏꯁꯄꯤꯁꯦꯜꯗ ꯉꯥꯍꯩꯒꯤ ꯃꯀꯣꯛ ꯏꯁꯄꯤꯁꯦꯜ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯁꯦ ꯐꯖꯅ ꯂꯥꯁ ꯕꯥꯏꯠ ꯊꯨꯝꯗꯪ ꯌꯥꯎꯔ ꯑꯗꯨꯃꯥꯏꯅ ꯀꯩꯕ ꯊꯨꯝꯃꯒ ꯊꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯍꯥꯎꯋꯦ ꯃꯁꯤ ꯍꯥꯎꯕ꯭ꯔꯥ ꯆꯥꯎ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣꯕ ꯍꯥꯎꯕꯅꯦ ꯑꯣꯜꯔꯦꯗꯤ ꯍꯥꯎꯋꯦ ꯆꯥꯎꯔ ꯌꯦꯡꯉꯣꯗꯨꯒꯤ ꯃꯍꯥꯎꯗꯣ ꯍꯥꯏꯐꯦꯠ ꯃꯀꯣꯛꯁꯤꯗꯤ ꯅꯩꯈꯥꯏꯔꯦ ꯃꯌꯥꯝ ꯃꯔꯨ ꯄ꯭ꯂꯁ ꯃꯇꯣꯡ ꯃꯔꯨ ꯌꯥꯝ ꯆꯥ ꯌꯥꯗꯕ ꯈꯔ ꯌꯥꯝꯒꯅꯤ ꯆꯥꯎꯅꯤꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯄꯥꯝꯅꯕꯁꯤꯡ ꯆꯥꯕ ꯁ꯭ꯀꯤꯟꯒꯤ ꯃꯌꯥꯝ ꯁꯤ ꯑꯃꯨꯛ ꯊꯣꯛꯆꯔꯛꯀꯦꯀꯣ ꯀꯔꯤ ꯈꯅꯥꯎꯅꯤ ꯉꯁꯥꯏ ꯑꯩ ꯃꯊꯛ ꯆꯥꯕꯗ ꯉꯥ ꯃꯔꯨꯝ ꯈꯦꯠꯈꯤꯕ ꯅꯥꯔꯦ ꯃꯇꯨꯡꯗ ꯍꯥꯎꯋꯦ 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 ꯀꯔꯤ ꯍꯥꯎꯋꯦ 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 ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯚꯥꯏ ꯁꯤꯗꯩ ꯃꯇꯨꯡ ꯆꯠꯊꯣꯛ ꯑꯩ ꯁꯤꯠ ꯅꯥꯟꯅ ꯆꯠꯊꯣꯛꯀꯅꯨ ꯌꯥꯝ ꯌꯥꯎꯗꯣꯏꯅꯦꯕ ꯅꯪꯗꯤ ꯍꯥꯞꯁꯨ ꯍꯥꯞꯄꯛꯇꯦ
ꯃꯀꯣꯛꯀꯤꯗ ꯍꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯗꯟ ꯗꯟ ꯂꯥꯎꯕꯁꯦ ꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯉꯥꯍꯩ ꯃꯀꯣꯛꯁꯦ ꯃꯊꯪꯗꯤ ꯀꯥꯡꯍꯧ ꯑꯣꯏꯅ ꯆꯥꯔꯁꯦ ꯈꯪꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯐꯖꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯉꯥꯍꯩ ꯃꯀꯣꯛꯁꯦ ꯑꯩꯒꯥꯅ ꯉꯧꯕꯁꯦ ꯀꯥꯡꯍꯧ ꯈꯨꯍꯥꯎꯁꯦ ꯑꯗꯨꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯂꯨꯍꯣꯡꯈꯤꯕꯩ ꯉꯧꯋꯦꯕ ꯃꯍꯥꯎ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯉꯥꯍꯩꯁꯤꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯈꯪꯕꯅꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯅ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯈꯔ ꯈꯪꯉꯝꯒꯅꯤ ꯃꯥꯁꯨ ꯈꯪꯕꯅꯦ ꯃꯥ ꯆꯥꯗꯕꯅꯤꯅ ꯄꯥꯛ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯃꯃꯤꯡꯗꯤ ꯆꯥꯗꯦ ꯑꯩꯗꯤ ꯌꯥꯗꯦꯅ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯥꯍꯩ ꯆꯥꯖꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯈꯜꯂꯒ ꯍꯥꯏꯗꯤ ꯍꯅꯨꯕꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯀꯣ ꯃꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏ ꯑꯣꯛ ꯅꯨꯡ ꯌꯦꯟ ꯅꯨꯡ ꯆꯥꯁꯤꯟꯕꯗꯁꯨ ꯃꯣꯏꯅꯁꯨ ꯌꯦꯡꯕ ꯍꯩꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯉꯥꯍꯩꯁꯦ ꯑꯍꯟꯈꯩꯒꯤ ꯂꯣꯏꯅ ꯁꯦꯝꯖꯔꯛꯄꯅꯦ ꯍꯥꯏꯕꯗꯤ ꯑꯍꯟꯅ ꯍꯦꯟꯅ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯈꯜꯂꯒ ꯇꯧꯔꯛꯄ ꯄꯣꯠꯅꯦ ꯌꯥꯔꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯌꯦꯁ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯗꯕ ꯅꯨꯡꯁꯤꯕꯤꯌꯨ